अहानबदा मरोइबा पाउ SI Rakesh Singh Yumnam suspend taugadabani haina JAC against brutal assault and life attempt of P Johnson Singh na phongdorakle amade Chinkhai Ching Reserve Forest Revenue Department na lanai pata pithoklabra haina Joint Forest Management Committee na phongdorakle Kurumzari Pony TV na sandok chaba nungtil gi pau miring tabiri ba khwai pum na makpo taram nok chari hausi pau sandok na pizari Lamsang Police Station ki IO SI Rakesh Singh Yumnam asi matik chadaba yamna corrupted oiba mioi amani aduna suspend taugadabani haina P Johnson Singh da tamthina otnaiba amadi hadnaba thaushilamba gi mayokta semkiba JAC gi convener Chongtham Jiban Singh na phongdorakle Wafam asing asi Manipur Press Club ta pangthokiba paugi mifam amada phongdokibani Mahangna makha taraduna haukiba Englishing ani tara Nepalgi April tang anida Sagolban Amudol Akam Laikai Pokrambam Johnson Singh apokpa Pokrambam Jadumani Singhi GCC RPF Montessori School da matam aduda class KG tamlibe machanupibu lamboi khongnangkhong mamang Laikai van driver Irom Rakesh Chahi Kunipal apokpa Irom Bira Singh na school van da peklibi P Johnson gi machanupibu thindok thinjin tawbagi achik patanja lauduna nupi macha oibagi ejat Singh na khi haiduna case ama lokhatuna trial kana chatharingai manungda chahi asigi haukiba megi tang kunmathoi gi numidang pung nipan makhairom taba matamda Irom Rakesh asina miyoi taruka loinana P Johnson na water supply tawba chatpada mahaki gari bu khamduna Rakesh na namduna Johnson gi gari thauraga mahako phaduna puraga lamdeng amadi iroi semba chingya amagi makhongda puduna Johnson gi makokta nungthangna tharakpada makhutna ngakthokpada makhut ki khutsa yamna thina sokhe loinana makhongda su nungthangna hanjin thaduna phubadagi siningchitta hinghobane masigi matung Mathang numita Lamsang Police Station da wakalaba matungda FIR ama registered tauduna IOSI Rakesh Singh Yumnamna investigation taubada accused Singhi michang changduna case aduda chenaba miyoi anisu phakide aduga case aduda accused oidiba miyoi Singhi michang changduna lana court report thagat khibana atopa accused ahum chu bail out tawkhre IO ama oiraga kanagumbana pressure pirakpadagi IO ama oibagi mathau chumna tawdre maramaduna case asida justice phangbaki wafap laitre haina phongdokhe maramaduna lamdam asida lairiba lup singna achumba wail phanghanaba hotnabada mateng pangbina ba haizakhe Orang si masa sumangal le mapa su sona hele uji dikti tanjai si hafta ami ledina home by biniba nasi Manipuri Chief Minister we bini honorable Chief Minister we bini we honorable Chief Minister birena uji ke haiba thak khidraba lupa masa si matik saba action lokot biduna ai ni goiba dandi nabi haiduna ai mona we home by biniba Manipuri home by bini Chief Minister gi makunda Chinkhai Ching Reserve Forest ki manung channa Chingi Saruk Singh da Revenue Department na lanai amadi society miyoi kayada forest ki lam map semdoklaga pata pirabra haibagi chingnabat laire haina Joint Forest Management Committee top awang laikai na ngasi thadorokpa cherol amana haide Serol asina makha taraduna Chinkhai Ching Reserve Forest asigi manungda lairiba Tensit Chingol asida hauzik pata paiba miyoi kaya lairiba asigi matangda RTI gi kuthangda lamgi pata singasi matau karamna pikibano amade kari program gi makhada pikibano haina hanglubada Revenue Department na haukiba Englishing ama chamapal marfutra tareta SDO office porompat mai chakibadage document amata laitre haina khumlakhe amade makhadana settlement office sida hangbadasu paukumpiba ngamdre aduna hiramasigi matangda mari lenaba department na committee ama semlaga thigatpa mathau tagani haina Joint Forest Management Committee top awang laikai na phongdorakle Serol asina makha taraduna Central Forest Division ki report adi Chinkhai Ching Reserve Forest ki park chauba asi square kilometer taramari 10.2 ahumni adubo Hauzik Reserve Forest area asigi apun balam hectare nifunithoi 10.3 rom revenue map ta yakshinduna lanai amasung society ki miyoi singna patapi haina phongdoklakle English ingani kunithoi gi May June thada Forest amasung Revenue Department ani puna pangthokiba joint survey dasu forest ki lam kaya revenue land oine yaushile haina phongdokpat laikrabasu
Revenue Department na Fongdokpadana yauriba lamsing asi Inglising machamapal humfugi map ki matung ina yaubani haina Fongdoraki haide. Hauzik lairiba Reserve Forest Area Tinsit Chingol Khaktada apunba encroacher tarahundoi laibagi manungda taret amana pata paiba singni amade taruk amana pata paidri haide. Pata piram liba mafam sing ase matam amada Forest Department asimaki nursery plantation tauramba lam yaure amade lam sarukaya amana laikai sanjabung oina lairambane hainasu cherolasina palle. India amadi Manipur Sarkar na jiri lambi karigi semdribano haina the Protection and Preservation Committee Manipur na wahang hanglakle. Miyoiba khunayama chawkhatpada kangfal ising amadi nongthaki lambel ahum asi dangai fadaba lambel singni Manipur dadi kangfal lambel asi natana atai lambel ani asi sizinade adubu sizinaripa kangfal lambel asidasu aronba agenda thambagi maungda India amadi Manipur Sarkar na miraibiri. Manipur gi nongmagi changdaba yadraba miyamna chanariba pochai sing siba changba khangdana truck driver singna pusilaki bani. Masida puba thangba ngamaroidaba tax kaya ama Imphal Dimapur amade Imphal Jiri lambida lauri amasung nong singi pibamna phatraba matamda landslide maram oiduna Imphal Dimapur lambi phaunaba yadraba matamda maru oina pochai pusilakpagi lambel ase Imphal Jiri lambel na oiri adubu Handak tha amagi mamangdagi nong leptana tabadagi irang thong yadabana pikraba ol kasar lambida chatlaga tongjai marildagi national highway taduna rengpang nungbadagi laingang pokpi phauduna chatle haribasigi lambi mayaida komjau lehoriba adu laithopam laitana khudong thibat thengnari haina PPCM gi convener publicity committee laikram jentana thadorokpa cherolamna haire masida natana sibilong Nungdolan Kemai Oinam Longdagi Lengang Pokpi Taba Lambi Asisu Hena Phathaudre Kom Sing Aduna Ising Tumjin Kibana Kayam Luba Thenba Khangdana Gari Sing Thaujil Lubada Puthaduna Laiba Kaya Amasu Mayongnari Ising Chenpam Nala Laitabana Maram Oiduna Lambel Mayaida Ising Chenbadagi Lambel Asi Sokchilibani Haina Cheroladuna Makhatari Thabak Haitaba NHIDCL Company Asina Lambel Sembada Matam Lenbagi thabak khutsuda suduna leire lifeline oiriba lambel asida mangkriba matam lambel phatabana punsi kaya lanthum kaya mangkriba singasi bu pumnamaki compensation NHIDCL company asina pigadabani aduga mamangda leinamba BRTF hankibagom NHIDCL su thabak thadoktuna miyamgi ihau laktringaida chatkigadabani hauzik lairiba lengagasina athubu matamda mideng changbiduna Miyamgi oiba ihau laktanaba honabinaba amadi mari lainaba company da che thaduna highway gi aseng basakta madu miyam da athubada uhanbinaba amadi PPCM gi khongthang asida mari lainaba company department amadi Manipur Sarkar nasu mateng pangbinaba cherol aduda palle Malem sinba thungna pangthoknariba World Bicycle Day Bishnupur Jilla dasu ngasi pangthokre Nehru Yuva Kendra Vishnupur amade Bishnupur District Police na Yulaso Club, Nesdia Club, the Rising Club, the Green Brigade amade KYVO and National Youth Volunteers ka khutsam naraga pangthokiba cycle rally adu additional SP Satyam Takhelambam na lamthakhe cyclist marifu henbana sarukya khiba cycle rally adu Tidim Road tagi khulkaya phauraga the Rising Club ngai khongda lamthongpham oikhe Cycling for Good Health, Burn Faith, amadi Stay Slim haiba thimda chathakiba thoramaduda Satyam Takhelambamna cycle thawbagi kanaba carbon gi chang hantha hanba amadi accident gi chang hantha hanba kaya cycle na piba khudolni haina phongtokhe Imphal East ke manung chana laiba Yaripoki Yambem Primary Health Center asida duty taduna anaba layengduna laiba Dr. Amada Miyoi Amana yu thakchilaga Primary Health Center asida changlaklaga nongmaina kapkani haina kihalambadagi hauzik hospital asi thonglonjinkhre nongmai paiduna laklaga doctor da kihalamliba miyoi adu hauzik Andhra Police Station da phaduna leire haide paugi marakta na tenba break matang longminase
की मतुंग द मखाताबा पाउ पिजरी CM द हाईसी हाइबा थौरांग अदुगी मनुंग चन्ना चीफ मिनिस्टर एन बिरेन द वाकलकपदगे स्टेट डिजास्टर रेस्पॉन्स फोर्स SDRF की को इंचार्ज याउना पर्सनल खरा ADGP न कुपना इंक्वायरी चथरबा मतुंग द करप्शन तौरंबगी ngarang सस्पेंड तौके Department of Personnel and Administrative Reform na ngarang thoglakpa order amagi matung inna suspend tawkraba personnel sing adudi State Disaster Response Force SDRF ki ko Mohammed Jakiruddin Inspector Thangjapau Havildar RK Momosana amade Rifleman Yaining Company haide Ngarang MSU headquarter gi meeting makada lisang sitna chatharakliba campaign for total education gi saruk ama oina MSU Imphal West District Committee HRD Secretary Nongwai Kakpom Yaipaba Maitaina Luchingba team amana JEO John 1 gi manung channa lairiba SK Idol High School ngairangbamda yingsen khongchat ama chatke khongchat aduda school ase Manipur government gi makhada lairiba school singi manungda mahairoi matik chana laiba school ama oiramba thengnarakhe Laibak thibadi mahisang amada laifam thokpa mahairoi masinga ozagi masinga ratio chanana laingang thambiba ngamdaba asina ngasigi competitive oiba matam asida mahairoi singda changadaba matamga chanaba mahaigi mangal adu fangba ngamgadra haina phongdokladuna mahairoi chanipan hena tamliba school asida oza sudabana maram oiraga mahairoi singna yamna nungaidana MSU gi khuthangda mari lainaba department singda haibina ba wakalakhe SK Idol High School sigi satra moina akoi award pa satra sin award pa oja singi maramda gitang department gi side ta request tawjari masida sida wali ba oja singi maramda ni haijar ga dori basi aduga corona gi pandemic na maram oiraga aduki mati akoi ga maikai da award pa aduki mati laire aduga oja singse aduki mati sahi ta kai hejala ba wa lakte aduga satra gi masing hauji hauji laire base chani pan ga kulum doini aduga oja laire ba masing jina tara tare khakda na oja akoi singsida confuse chatba kaya marum leire aduna maram oiraga ngasi department ge side ge akoi je oja award pa singja thabirang na ba haijari waliba subject singa sidi chemistry thangta bio na jingbane ma sida waliba oja singja thuna thabirang na ba gidamakta department ge side sida aina request tawjari akoi ge award oja habiyo chhatra ge muse habiyo mari le ba department na akoi ge award oja habiyo छात्र के पूछे हाबियो मेरी लेने में डिपार्टमेंट ना हाबियो कोई आवाज बोझा हाबियो छात्र के पूछे हाबियो मेरी लेने में डिपार्टमेंट ना हाबियो कोई आवाज बोझा हाबियो छात्र के पूछे हाबियो MSU na makatana achumba sing adu khangdoknaba haiduna school adugi oja unaduna award pasing adugi matangda wari saraba matung School asida punna oja taramanga watlamba thengnarakhe loirena school asigi classroom masing suna laitaba amasung midday meal pijanaba matamga chanaba kitchen laitaba amade school asigi satra singna school asida watliba sing asi sarkarna miding changbinaba haiduna protest tawrambasu thengnarakhe haide maramasina school amada mahairoigi masinga ojagi masinga chanabra haibadu yengba ama changi haina phongdokladuna School asida wadliba oja sing amade mahairoi singi pendaba sing asi government na athuba matamda meeting changbina basu MSU gi maikaidagi appeal tawrakle Chief Minister N Biren gi meeting makhadang ase hianglamdagi apokpi laikhidraba chahi mapal da ngairi bi oinam ichan thoibi matam kuinadagi kidney nama fail oiduna mayamba amaga mayumda layengba ngamdaduna lairakhiba adu ngasi ichamgi former founder president su oiramba N Rajendro Elias Boy amade Zenimski medical team amaga loinana chatuna mayumdagi lokhatkhre ichamgi former founder president N Rajendro na phongdokhibada oinam ichan thoibigi layengbada changba senpham pumba Manipur sarkar na puthoktuna layeng lagani haina phongdokhe Nambol Police Station ke manung chanba utlau chanura haibi makhongda hangba Revive Drug De-Addiction Cum Rehabilitation Center da leirakpa Nambol Poising dagi miyoi ama siduna leiramle haide
Manipuri ki Imphal West District ki manung channel laiba lalambung dagi masagi chahi kunmanga khakta ngairibe Gerinda Loitongbamna National Women Excellence Award 2022 fanglakre. Gerinda Loitongbamna handak Mumbai da National Academy na sinduna pangthokiba Art Education da saruk yakibada National Women Excellence Award 2022 ase mahaki professional background amasung career profile da fanglakiba achievement mayam adu yenglaga award ase fanglakibani hairi. Mahangna Moto Tribe Club member ama oinasu arapa khungang singdasu motorbike ta chatuna empower women gi matangda amade nupi singi mathakta chatharakliba crime singi matangda awareness su pikibaga loinana matam gi oiba mateng kayasu darkar taba mioi singda pangke panba yabade English ingani taramapalda mahakna stop crime against women haiba paujel puduna Imphal dagi Delhi phawba solo car ride amasu chatkibani. Aroibada maroiba pau amukhana. SI Rakesh Singh Yumnam suspend taugadabani haina JAC against brutal assault and life attempt of P. Johnson Singh na phongdorakle. Amade Chingkhai Ching Reserve Forest the Revenue Department na lanai pata pithoklabra haina Joint Forest Management Committee na phongdorakle. Pony TV ki nungthil ki pau meeting tabiri basingbo amukana kramjari.